Laibak asige awaba phibam kayada miyamgi mangril thaduna miyambu luchingbitina thabak toramba luchingba People's Revolutionary Party of Kanglaipak ki chairman oibiramba Haikruzam Ibotombi Kuman atopaming ngamdairal Kuman atopaming Oza Inaw chai humfodra manga hauba marak irom lekaina manung matam chadana ikang khangaudana leikhidabada yawolo sorepa na leikhidravagi maphamda yawalgi ikai khumnaba pibaga loinana awaba phongdorakli loop asige Publicity and Organization ki Secretary MC Yaifabina Kutek pidana thador Cherola Manahai Laikhidraba Miam Giluchingbasi Masagi Punsigi, Ngalingai Saruktagi Hauna Kanglaipak, the Makka Toktuna, Tabak Torakiba, Luchingba Mani, Highway Lebak Miam, the Loina Kanglai, Mark Yam the Pukchal Tapa, Mong Hadaba, Tangdo Leitana Wakal Kanba, Achumba Luchingba Mani, Punsigi, Ngalingai Matamdaki Kanglaipak, Saktam Ngakna, Ningtamba, Irebak, Amaoina, Amuk Hanjilak Naba, Lanteng Chatarakiba, Luchingba Singi Manungda, Marueva Luchingba Amani, Kanglai Miam Yapunba Iho Sagatuna, Miambu Achumba Mayo the Puraktuna, Iram Damasina, India gi lengak makada leiriba awaba sidagi koknaba hanba laitana miyambu duchingduna lantengna ki bamisak amani kayarak hanna loi lenga ki hakchang gi amade wakal gi miot minegi chaitheng fangkiba miyam gi luchingba amani apunba lanteng tana miyam gi awaba chaitheng pumna makasi kokadabani haibasi mahaki achetpa thazaba amani lamdamasta leiriba miyam gi lup kaya amatoina punsinduna ngasigi loi lengak asigi mayokta lantengna na ba honakiba misakni lamdamasta gi maira paibi ima sing mairoi Naharol Singh, Akhang Ahi Maichau Singh, Amatoina Punsindana upon Balanteng Amagi, Lambi Yat Pidamba, Luchingba Mani, Luchingba Sina Lakidabasi, Apunba Miamgi Iho Amadi, Yawal Ihogi Achoba, Mangzaba Amani, Magna Pidamba, Apunba Pangal, Sagat Minabagi, Wakalon, Aduda, Equi Kudingmak Kudung Induna, Nasigi Miam Gilanteng as a Mangnom the Changsin Bahai Basina, Luchingba Sida Pizaba, Awang Bataki, Ikai Kumnabu Oigani Hina Sufong Dorakli.